Ising liter lising amada lupa chamri ga yangkai fauba leiraga sizinare. Kanchipur water supply na miyam da ising piba lepkhibadage water supply asina konba mafam Langthabal, Naurem Laikai, Thongju, Kakwa, Maibam Laikai, Hairangoi Thong, Kakwa Asem Laikai na chingba area da toti ising phangdabadagi hauzik miyam na ising liter lising amada lupa chamri dagi chamri yangkai fauba leiraga sizinare. Mamang thadadi ising liter lising amada supnagi lupa chanige yangkai piraga leinarambane. Adubo hausikna amuk ising phangdre haiduna lanai ising yonba singna ka hena mamal hengatuna ising liter lising amada lupa chamri dagi chamri yangkai phaubada yawhalakhiba nei. Hiram asida Manipur lenga ki mari leinaba PHED minister amade chief minister na mijeng changbiu haina tongan ba section kaya dagi lenga ki pungning chingsilakpaga loinana maike asomgi miyam na hauzik thengnariba isinggi awaba se koknana ba thaurang thoksel paikhat piyu natrabade miyam kham thengna wanaragani haina su khulsing asigi miyoi singna phongdorok le. Kaisam-thong tadi isinggi awaba chawna mayokna re Nisikant. Kaisam-thong Assembly Constituency gi isinggi main source asi singda dam ne. Dam asigi ising kangkhibadagi Assembly Constituency asida ising phangdabagi chawna awaba mayokna re haina Constituency asigi MLA Nisikant sapam na phongdokre. Sirabadi punna siminagane CM. Wana phangaliba ising chumna likna sizinnabiyo. Ching pumna maru kokpa na ising phangdre. Ising phangdrabadi lairiba mi pumna punna siminagadaba na miyam punna wakal taminaba chummi haina Chief Minister N. Biren na phongdokhibaga loinana PHED Minister Susindro na isinggi awaba mayok na riba na miyam na mawong sumna ising sizinnabiyu haiba wapam thamke. Ngarangi Assembly mifamda PHED amasung minor irrigation gi yauna tongan ba demand sing pass tawnaba khanarakpada Chief Minister N. Biren na hai Manipur si agriculture da best tawba lamdam oiba na minor irrigation department si yamna maruoiba backbone naman nei. Achawba dam canal na yobang amdaba mapamsingda mini dam, river lip irrigation, groundwater, tube well, water harvesting tawraga ising piba ni haiba wapam thamke. BJP government 1 lakpadage, masida priority piraga lakpa ni haina. Phongdok laduna Chief Minister na hai Manipur da RLI scheme chaniga tarat red lay masigi manungda chamaga kuntrani thoi phajana function tawre. Yangkai ga nipan gi minor repairing gi darkar lay. Hauzik anoba scheme kuntraga tarugasi March faubugi manungda loisinaba kanna honari haina phongdokhe. Isingi source lairataba sigi yenglaga environment save tawnaba punna honaminase. Tampaki lamdasu uwa thaba leploise. Umang lai haiduna khun khudingi lairibase umang yokhanaba ni haiba wafam thamladuna Chief Minister na hai. Umang kanaba government asi lakbaga Green Revolution haudokiba nei. Chief Minister na hai Churasanpur ge Kangchup Range uhauba udre. Kaubru Range, Litan area, Kamjong area, amadi Saikul area, uhaudre. Uhawanaba, plastic awareness punna, pimina bachangi amade. Miyam punna wakal tamina bachangi haina paladuna. Siba tarabadi punna siminagani haibase, chingtam dalay minariba miyam pumnama, kangmina bachangi haiba wapam. Chief Minister N. Biren na phongdokhe. Messi na FIFA Pro Men's World 11 da, taruglak suboy na. Mapam kanduna Ronaldo gi record thugay kre. FIFA na haukiba ning thawkaba numita lauktokiba FIFA Pro Men's World 11 da Argentina gi World Cup winning Captain Lionel Messi na taraga taruglak suboy na mapam kanduna anoba record ama semkhre. Messi na hana na Portuguese international Cristiano Ronaldo ga punna record asigi mapu ay minaram khiba nei. Thibaut Courtois, Ashraf Hakimi, Joe Cancelo, Casemiro amade Karim Benzema na ahan boy na kumjali singani kungani thoige FIFA Pro Men's World 11 da mapam kanba ngamkhe. Cristiano Ronaldo di kumja lisingani taruki matungda ahan boy na list asida yawba phangkhidabaga loina na Croatia gi veteran Luka Modric na taruglak suboy na team asida mapam kanba ngamkhe. Modric ki matakta list asida khwaidagi masing yamna yawba ngamba player singde Dani Alves nipan, Andres Iniesta mapan, Sergio Ramos taraga mathoy, Ronaldo taraga mga amasung Messi na taraga taruk oire. France ki World Cup winner Kylian Mbappe na kumja lisingani kun amade lisingani kun mathoy da mapam kanba ngamkhidraba matung handak FIFA Pro Men's World 11 da amuk halaki baga loina na Norway ge Erling Haaland da thangna na anirak suboy na team asida khangat khe madugi mathakta Virgil van Dijk amade Kevin De Bruyne so list asida humlak suboy na mapam kanba ngamkhe. Aroy bada tabiri bapum namak po thagachare.